ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯧꯃꯤꯁꯤꯡꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ Am-Istv ꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯂꯨꯞꯅ ꯊꯥ ꯑꯁꯤꯒꯤ 5ꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯂꯦ ꯍꯥꯏꯅ ꯃꯃꯥꯡ ꯊꯥꯒꯤ 10ꯗ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯂꯧꯃꯤ ꯁꯤꯟꯃꯤ ꯂꯨꯞ ꯑꯃꯁꯨꯡ ꯅꯨꯄꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯃꯣꯏꯔꯥꯡ ꯇꯨꯔꯦꯟꯕꯥꯟ ꯂꯩꯀꯥꯏ ꯃꯥꯟꯗꯣꯞꯇ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯒ ꯄꯨꯜꯂꯒ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯂꯧꯐꯝꯁꯤꯡ ꯀꯟꯅꯕ ꯑꯃꯗꯤ ꯀꯨꯀꯤꯅ ꯎꯁꯤꯟꯈꯤꯕ ꯃꯩꯇꯩꯒꯤ ꯂꯧꯐꯝꯁꯤꯡ ꯀꯨꯀꯤꯅ ꯃꯄꯨ ꯁꯥꯗꯨꯅ ꯂꯧ ꯄꯥꯜꯂꯤꯕ ꯑꯁꯤ ꯇꯛꯊꯣꯛꯈꯤꯅꯕ ꯑꯃꯗꯤ ꯂꯧ ꯄꯥꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯂꯧꯐꯝꯁꯤꯡ ꯂꯧ ꯄꯥꯟꯕ ꯌꯥꯍꯜꯂꯨ ꯂꯧꯐꯝꯁꯤꯡꯗ ꯏꯁꯤꯡ ꯌꯧꯍꯟꯒꯗꯕꯁꯤꯡ ꯀꯨꯀꯤꯅ ꯊꯨꯒꯥꯏꯈ꯭ꯔꯕ ꯏꯊꯩ ꯂꯧꯈꯣꯡꯁꯤꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯤꯌꯨ ꯂꯧ ꯎꯕ ꯌꯥꯗꯕ ꯂꯧꯐꯝꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕ ꯍꯧꯔꯝꯂꯒ ꯂꯦꯞꯈꯤꯕ ꯑꯁꯤ ꯄꯤꯕꯤꯅꯕ ꯑꯊꯨꯕꯗ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯂꯧꯃꯤꯁꯤꯡꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯃꯥꯡ ꯊꯥꯒꯤ 29ꯗ DC ꯕꯤꯁꯅꯨꯄꯨꯔ ꯄꯨꯖꯥꯏ ꯂꯥꯡꯕꯝ ꯑꯃꯗꯤ ADM ꯑꯣꯄꯦꯟꯗ꯭ꯔꯣ ꯌꯥꯎꯅ ꯂꯧꯃꯤ ꯂꯨꯞꯀ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄꯗꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯂꯦ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯂꯨꯞ MKAL-SANL-ꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯁꯥꯡꯕꯝ ꯃꯪꯂꯦꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯂꯨꯞ ꯋꯥꯡꯉꯨ ꯂꯧꯃꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯂꯧꯃꯤ ꯂꯨꯞꯀ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯐꯦꯛꯇꯦꯗ ꯑꯦꯔꯤꯌꯥꯁꯤꯡꯒꯤ ꯂꯧꯐꯝꯁꯤꯡ ꯀꯟꯁꯤ ꯍꯥꯏꯕ ꯕꯦꯅꯔꯒꯤ ꯃꯈꯥꯗ ꯋꯥꯡꯉꯨ ꯑꯍꯜ ꯂꯨꯞ ꯄꯥꯔꯀꯤꯡ ꯃꯈꯥ ꯂꯩꯀꯥꯏꯗ ꯆꯠꯊꯈꯤꯕ ꯂꯧꯃꯤ ꯃꯤꯌꯥꯝꯒꯤ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ MKAL-SANL-ꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯁꯥꯡꯕꯝ ꯃꯪꯂꯦꯝꯅ ꯃꯈꯥ ताना ꯏꯪ 2018-2023 ꯀꯝꯄꯦꯟꯁꯦꯁꯟ ꯂꯧꯃꯤꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯄꯤꯊꯣꯛꯅꯕ DCꯅ ꯃꯔꯤ ꯂꯩꯅꯕ SDOꯁꯤꯡꯗ ꯇꯥꯡ 3ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯂꯣꯏꯁꯤꯟꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯨꯀꯤꯅ ꯎꯁꯤꯟꯈ꯭ꯔꯕ ꯂꯧꯐꯝꯁꯤꯡ ꯂꯧꯃꯤꯁꯤꯡꯒ ꯇꯥꯟꯅꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯗꯨꯅ ꯂꯧ ꯄꯥꯟꯕ ꯉꯝꯅꯕ ꯁꯤꯟꯕ ꯂꯧ ꯄꯥꯟꯕ ꯌꯥꯗꯕ ꯅꯥꯄꯤꯅ ꯁꯣꯡꯗꯨꯅ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯁꯦꯡꯗꯣꯛꯍꯟꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯌꯥꯅꯕ ꯑꯃꯗꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯩꯇꯩꯒꯤ ꯁꯥ ꯁꯟ ꯀꯌꯥ ꯍꯥꯠꯈꯤꯕꯁꯤꯡꯒꯤ FIR ꯆꯠꯂꯕ ꯂꯧꯃꯤꯁꯤꯡꯒꯤ ꯑꯃꯗꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯕ ꯌꯨꯝꯀꯩ ꯑꯃꯗꯤ ꯂꯧꯐꯝꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯊꯨꯕ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯠꯇ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯁ꯭ꯀꯤꯝ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯗꯨꯅ ꯁꯦꯡꯁꯟ ꯇꯧꯕꯤꯅꯕ ꯍꯣꯠꯅꯕ ꯍꯥꯏꯅꯁꯨ ꯌꯥꯅꯈꯤꯕꯁꯤꯡ ꯊꯕꯛꯇ ꯑꯊꯨꯕꯗ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ DC ꯄꯨꯖꯥ ꯂꯥꯡꯕꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯂꯧꯐꯝꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯧꯃꯤꯗꯨꯀꯣ ꯌꯦꯡꯁꯤꯜꯂꯒ ꯏꯊꯩ ꯂꯧꯈꯣꯡ ꯗꯥꯝꯅꯆꯤꯡꯕ ꯑꯃꯗꯤ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯁꯦꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯒꯚꯔꯟꯃꯦꯟꯠꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯒꯤ ꯍꯧꯈꯤꯕ ꯇꯥꯡ 9ꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯂꯧꯃꯤ ꯃꯌꯥꯝꯅ ꯐꯝꯃꯤꯟꯅꯔꯕ ꯃꯇꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯃꯤꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯊꯣꯛꯇ꯭ꯔꯤꯕ ꯑꯃꯗꯤ ꯂꯧ ꯄꯥꯟꯗ꯭ꯔꯤꯕꯁꯤꯡ ꯑꯃꯗꯤ ꯏꯊꯩ ꯂꯧꯈꯣꯡ ꯁꯦꯝꯖꯤꯟꯗ꯭ꯔꯤꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯃꯤꯁꯤꯡꯕꯨ ꯅꯤꯡꯕ ꯊꯨꯡꯍꯜꯂꯨ ꯍꯥꯏꯕꯁꯤꯡꯁꯤ ꯋꯥꯔꯦꯞ ꯑꯁꯤ ꯁꯨꯝ ꯉꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯀꯤ SDOꯒꯤ ꯂꯦꯚꯦꯜꯗꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯇꯞꯊꯅ ꯂꯩꯔꯛꯄ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ DC ꯄꯨꯖꯥ ꯂꯥꯡꯕꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ADM ꯌꯥꯎꯅ ꯑꯩꯈꯣꯏ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯧꯃꯤꯁꯤꯡꯒꯤ ꯂꯩꯒꯗꯕ ꯄ꯭ꯔꯣꯁꯦꯁ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯁꯤꯟꯕ ꯂꯣꯏꯔꯦ ꯇꯥꯡ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯂꯩꯍꯧꯒꯗꯕꯁꯤꯡ ꯍꯧꯖꯤꯛ ꯊꯥꯗꯣꯛꯂꯦ ꯑꯗꯨꯅ 2023ꯒꯤ ꯂꯩꯔꯤꯕꯗꯨꯁꯨ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯍꯧꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯧꯃꯤꯁꯤꯡꯒꯤ ꯁꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯅꯤ ꯑꯃꯁꯨꯡ ꯂꯧꯃꯤꯁꯤꯡꯒꯤ ꯑꯄꯥꯝꯕꯗꯨ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯄꯤꯈꯤꯕ ꯆꯦꯔꯣꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ DC ꯄꯨꯖꯥ ꯂꯥꯡꯕꯝꯒ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯖꯦꯆꯦꯖꯟ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕꯗꯣ ꯑꯩꯈꯣꯏ ꯂꯧꯃꯤ ꯂꯨꯞꯅ ꯉꯁꯤꯗꯒꯤ ꯌꯩꯊꯣꯛꯆꯔꯦ ꯃꯇꯝ ꯀꯛꯇꯅ ꯑꯗꯨꯅ ꯌꯥꯔꯕꯗꯤ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯂꯧꯃꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯔꯒ ꯍꯥꯏꯔꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯅꯕ ꯍꯥꯏꯅꯁꯨ ꯂꯧꯃꯤ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯟꯖꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯋꯥꯡꯉꯨꯗꯒꯤ ꯑꯃꯣꯝ ꯕ꯭ꯔꯖꯦꯁꯣꯔꯤ ꯀꯧꯕꯤ ꯑꯃꯅ ꯃꯊꯪꯒꯤ ꯂꯥꯛꯀꯗꯕ ꯏꯪ 2023 ꯑꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯒꯥꯡꯗꯒꯤ ꯆꯪꯈ꯭ꯔꯒ ꯆꯤꯡꯌꯥ ꯅꯛꯅ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯂꯧꯐꯝ ꯀꯌꯥ ꯉꯁꯤ ꯐꯥꯎꯕ ꯂꯧ ꯎꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯕ ꯌꯥꯅꯕ ꯑꯊꯨꯕꯗ ꯁꯤꯟꯕꯤꯌꯨ ꯀꯝꯄꯦꯟꯁꯦꯁꯟ ꯈꯔ ꯄꯤꯔꯤꯕꯁꯤꯁꯨ ꯃꯇꯝ ꯆꯥꯅ ꯄꯤꯗꯕꯅ ꯂꯧꯃꯤꯁꯤꯡꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ ꯃꯔꯝ ꯑꯗꯨꯅ ꯃꯊꯪꯒꯤ ꯆꯍꯤ ꯑꯁꯤꯁꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯧꯃꯤꯁꯤꯡ ꯃꯅꯤꯡ ꯇꯝꯅ ꯂꯧ ꯁꯨꯕ ꯌꯥꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ SP-ꯅꯁꯨ ꯑꯗꯩ DC-ꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒꯤ ꯍꯥꯏꯕꯤꯔꯛꯏꯕ ꯋꯥꯍꯩꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯆꯪꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯎꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯆꯪꯕ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯄꯤꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯕ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯐꯝ ꯑꯁꯤ ꯎꯕ ꯉꯝꯖꯗꯦ
ngamjadriba lawfam asigidamagta phanggadru compensation sahi gi lakpa matham matam chana pibiu amasung pidadana lairiba 2024 gi list thopa ngasi loiram tawbadi mali ko sar ko ngasi list thopadi loigani di hai adubu thopa loidaba sing lairiba ngasi loiraga di thajin biraga phangnana bai akoi iho hongjam amatang oina changminasi aikoi masian amato oina khanminasi aigi haina wakhan thadoknasi akoi apunba mo oiraga apunba wakhan ma phangthok minaraga senpham jinga langanaba phangnanaba akoi gi sangpham thokpa kan department da changaga kan mafam da changjalaga hairaga jaga dagi haibana singbudo akoi bonma khanna naina minaraga hona minasi haina ai haijaninge Lamyan Bahizam Irabot Ning Singh Tha Jiribam District ki Bawparada Laiba Irabot Statue Complex ta Jananeta Irabot Memorial Trust GMET na sinduna pangthokre Irabot ki Ning Singh Tha na lakpada statue ki akoibada sit singba ki tabak chathaki baga loinana u chara kya su thaki Irabot Ning Singh Tha ga mari lainana Secretary Maibam Santa Kumar na Tha machup na pangthokadoriba Irabot Ning Singh Tha sida lamdam asida lairiba miyamna sarukya biu amadi mateng pangbiu haiki Ning Singh Tha du da sarukya ki ba Indian Red Cross Society Jiribam Branch Honorary General Secretary L Zamini Kantana GMET amadi Red Cross Society anina kusanodana Irabot statue gi akoibada leiba mafam singda amoda kai singdokpani Irabot de hawdokpaga mari lainana Pungsang sangbal lamdamam ohensi Irabot na chatharamba thabak thauram sing adu pumna pangthokpa ngamdrabasu amatang oirabasu pangthoktuna mahaki tung insi haiki asida Red Cross Society amasung GMET ani na kusamnaraga Irabot akoibda leiribasing asida sengtokpa amoda kai sengtokpa solution service ki program ama tawbuga iroinana u thabagi thorum amasu pangtokani asumaina Irabot degi numit hawdokpa asidagi ikoina ubeigi lamdam asi sangba han ba lamdam ma galasi amasung Irabot na tatharanba maki tabak thoramsing adu loinamak ikoina pangthokpa ngamdragasu amatta oirsu pangthoktuna maki matung insi haba wafamsi yamkunda insinje Thangmaiban Watham Lairaktagi Lamphel Fishery Takiba Lambi gi changfam da lairiba Watham Pukri haina khangnaba laikai gi yamna maruiba pukri asi matam kuini sing pathoktuna lambi gi saruk khara thumjinduna lairakpana chathok chasinda khudong chadaba mayoknare matam kya gi mamangdagi hongna pukri asi ising pathokpa laikhidrabasu hojikti pukri asi nong chudrabasu ising pathoktuna lambi da thumduna laibana chathok chasinda khudong chadabani asiguma khudong chadaba si karidagi thoklibano haibadu mari leinaba singna thidoklaga kokhanna hotnabiu hairi Quest for Guru Siksha Paramparagi Pandamakada CC Higher Secondary School ki Apunba Alumni Association ki maru oiba alumni partner mo oiriba CC School Friends na chaliba thasi ki tang manga fawba oza singi khongul liba amasung thaujal ni jaba thabu mama chupna chatharagliba khongjang khongchat asigi saruk ama oina matam amada school asimakta da ozagi sinfam da leiramba hojikna sinfam dagi pothakraba bisum chinga mathakta leiba oza hawam Madhusudon Singh singjamai thongam laikai da leiba oza huidrom jayant Singh singjamai khetri laikai da leiba oza thinguzam Herachandra Singh Thangmaiban Khomdram Selung Balaikai da leiba oza Laikangbam Ragumani Singh amasung Thangmaiban Sinam Laikai da leibi oza Thokchom Ibithui Devi mathang sitna unaduna lengyan khudol tambaga loinana makhong sokna khurumjaduna thaujal ni zakre ozagi sinfamdagi potharaba punsi khongchat ki awana pukmen paumina badanatana Alumni Association asigi Manipur State Central Library gi lan oikraba Chefong Lairik da archive ki copy amamam su kudol tamki oza singi khongul liba khongchit adu RIMS ki Department of Urology gi thabaktagi pothakraba Dr. Sinam Rajendra Singh Taruk Suba Indian Reserve Battalion ki Commandant Dr. Sarangtem Ipomcha Singh CC School Friends ki President Laishram Gunana mathang sitna maruiba khongchat loi sing oiki Manipur State Rural Livelihood Mission gi makhada khungangi nupi singbu chakal handuna semetlon da mipal tangdaba lamdama ohenabagi damag hogdokhiba Bisnupur block ki Tinungai GP gi ningthaukhong kha khunau da self help group tarana punsinduna semkiba Malem Laima Village Level Federation na safung lakiba chahi ani mapung pharakpagi ahanba foundation di gi thoram pangthopaga loinena general body mifam ama ngasi former minister MLA Govindas Konthauzam amadi MSRLM gi district mission directors oiriba DC Bishnupur Puja Elangbam IS Anina Mayai Tangban Lautuna Pangthokre Malem Laima Village Level Federation Sindana Ningthaukhong Khakuna Ward number Mari Community Hall da Pangthokiba Thoram aduda District Mission Manager MSRLM Bishnupur RDNPR
Government of Manipur Angom Amarjit, Ward Member Ningthokong Khakunau Sagapam Tondon, Nongmaitem Ranveer Singh, Mangalema BLF ki President Thokchom Lata Devi, MSRLM Bisnupur ki Official Singh Amasung, Bank Manager Singh President Member Singh Oina Sarukyaki. Tharamadu the BLF asigi Self-Help Group Tarana Community Investment Fund Oina Lupa Lak Taraga Mangagi Cheksu, HHG Member Singh da Thoram Mapu Singh Kusinaki. Noinana BLF asigi Kwaidigi Faba HHG Kanduna Manasulantoki. Tharonga Mari Lenana MLA Bisnupur AC Govindas Konthauzam na Fongdo ki bada Manipur si Malem ki thakta nupi oibising na lauri ba thaudang asigi damak maming chatlibani aduna Ningol Singna semit lon ki bu oiro Laibak ki bu oiro hiram khudimakta achuba thaudang lauri India government nang khungangi lam singbu chawkhatna ba ki damak NRLM gi hawdoktuna Khungang Singh chawkhatna bu honari Khungang Singh chawkhat hanba matamda nupi singi thaudang yamna chawi aduna ngasidi Manipur da su MSRLM gi hawdoktuna HG kya semhanduna honari aduna self-help group sembasna hinglingai de sukana hale siraga sukana hale adubu rasniti gi khenaba thamduna SHG sing yaudaba kya yauriba si tobiganu Kendra sida ladiba nupi khudima SHG yaubiu SHG yauduna government na piriba kanaba kya lomina si loinana pukchel tinaba amana amabu mateng pangnaduna soidana chokhatba khunai ma oibangam gani haiki District Mission Director MSRLM DC Puja Elangbam na imung dagi hendoktuna khunai ma chakhatpada nupi singi thaudang aduki matik chawi SSG member oibana semetlonda chakhal hanbada natana khuding makta khumang chakshin bada mateng pangbangam gani haiki hausi paugi mathana tema bremtang nominasi Dada Azab thamo Sigi yumse next time tina section na laksilaga thamkhabani ne Dada nang se juhar habaga amta kidarbo asumna mayamna machalbo ngapshan dugum masigi yumasibu asoyangan kokadabagi next time tina ngapseli next time ti juhar habadi ngaptokna na basembani zaman technology sina bana concrete ka tokna tina ba matamda kapangul amuk hena angle adli next TMT strength is in the quick Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohali pumna magsibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Liver cirrhosis and liver cancer clinic for liver transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matung na mayamba umkhana taram nok chari makata ba pau pisari nattaba wakhal khan khiba yaba atopada share to bigano khanghodaba soi khiba ma di cyberbullying gi makhada cherak phangbayai haina advocate TS Raskeshon haikre the leak of calopatrates na Manipur Commission for Protection of Child Rights ka kusamna duna child rights ki matangda nomagi oiba sensitization pangthokibaga mari leina wafamasi advocate TS Raskeshon phongdokibani wangkhaining tempu krima pal da leiba the leak of calopatrates ki hold the Pangtokpa Child Rights ki sensitization to the Chairperson Manipur Commission for Protection of Child Rights Kesam Pradeep Kumar Masung leak of calopatrates LCP ki President Athopam Ranbir Anina Tharongi Athoiba Mitung Nensing Oiki sensitization adugi resource person and advocate TS Raskeshor Singna the overview of the child rights protection laws and our society retired HOD Department of Psychiatry RIMS Dr. R.K. Leninna Mental health issues of children and youth haibihiram the technical session da wangaki resource person oikiba advocate TS Raskeshor Singna hauzik ajoba issue mo oiriba se pokso amasung
cyber bullying asi oiri pokso gi matang da miyam da awareness yohan bagi thabak leptana paikhali cyber bullying ga mari lainaba crime hairaga da internet ki khuthang da kanagumba amabu ki hanba harassment piba natai chada ba picture natraga video thajin ba se lone yade information and technology ek ki matungina ek asi violate tawda chahi ahung gi fadok tab fine thi hanba picture video tharaga ki han khang hanba tawbana chahi ahum dagi manga fawwa fadok piba khangna natraga khanghandana kanagumba bu senabagi su chahi ahum dagi manga fawwa fadok piba yai haiba ek leizai kaidongai da nataba wakhalon khan ki ba ya ba atopa share to bigano mina share to roklabasu thadok bigano khanghaudana soikiba amadi cyber bullying gi makhada cherak phangba yai haiki Manipuri issue se so kisima dum lengna pai change jong gi thak sima tho kan da awareness yam yari ki johna bo khona no buda lai se ko cyber bullying ki posi yam lai cyber bullying ai se offline da na ta physically na ta online da internet ki kuthang da mi amada harassment of bully ko ko yen ba kanan ba te cha da sabuk to sing sine masi logi ma dum ina loina mo pha ba yai pha la kan da ba ngi bi Ana information technology है जे अरो डेटिंग डेटिंग से अनि mo double जे सोने से कॉल दबा सिंग न सिजि न बिर कांदा आईटी न बिर पतों चाव से एई करियर एडवांसमेंट की जमुता सोसाइटी पकड़ना पकड़ दंता सीजन दिन से Kumbi Police Station ki OC wena thopuri ba Okram Dorendro atopa mafamada Manipur lenga ki Home Department na transfer order thoktuna mathau tawna na ba khanghalaki bada apunba ima Kumbi na achamba thormama lai achoba mandok to pangthokre OC isna station asida leiringai da miyamga aphaba mari thamduna miyam ki tamak singthaningai oiba thabak kya tawbiram bagi tamak apunba ima Kumbi na achamba khudol pot sing piduna makhata ba thabak thoram singda hena thauna phana lamdam sigi tamak afaba achumba thabak tawbangamba oiduna anae yaudana mai pakpa oiba oiro haina apunba ima Kumbi gi ima singna phungdokhi baga loinena yaifa thaujal su ima singna pikhi tharamadida Kumbi Municipal Council ki Councillor W Tilotama Society for Disabled Person Manipur ki Secretary N Iboton apunba ima Kumbi ki Vice President N Romavati Secretary W Sardana atai maruiba ima singsu sarkyaki Lamda masibu mayai kaba chinjak tu gilap na leiba mayai kaba chinjak mapung fana lapthok handuna apaba khunai ma ohenna bagi pandam da District Administration Committee Vishnupur DSWO Vishnupur Social Affluent Association Anti-Drug Campaign ADC Vishnupur amadi mera paipi apun balub MPAL Kaibul Unit na punna sinduna Youth Civil Body Organization Food Business Operator amasung Mairapai Bisingi oiba nomagi oiba substances abuse ki matangda awareness program ama pangthokre Bisnupur district ki thanga AC ki manung chana kaibulam jaw makhalaikai community hall da pangthokki ba thoram atu da chairperson Child Welfare Committee Bisnupur Khuraijam Rebati Raman President Mairapai Bi Apun Balob Mampal Kaibul Unit and Sandyarani amadi social worker M Asni Kumar Singh Pradhan Moirang Kuinau GP L Daneshwar Singh loinana officer in charge Kaibul PS P Okendro Singh na mathang se na thauramgi chief case president amadi guest of honor Singh oina sarukyaki tharamadura resource person oina project coordinator Anoba Punsikon IRCA Bishnupur Doren Haishnam amasung anti drug campaign Bisnupur gi convener I Newton na preventive measure treatment and rehabilitation of substance abuse amadi importance of collective responsibilities to mitigate and prevent of substance abuse haiba topic singda wanganki thoranga mari lainana chairperson Child Welfare Committee Bisnupur KS Rebati Ramanna phongdokibada nisa chaba drug abuse haibasina aikoida manghalibasi chariba misak adu khaktana tana mahaki machamasu singbusu manghannaba marama moheli nisa chaba singsu achuma maikaida puraknaba aikoi punna hotna minaduna aphaba khunai mo henaba thodang lominaba tangai fati haiki Tungda saruk yakiba khuding mangnana samukta Bharat Abhiyan gi saruk amu oina nisa maru fangna muthat minarasi haiba wasaksu lominaki BJP ki executive member Oiramba Lamlai Kendra ki MLA KS Ibom Chagi Manau Nupa Khongban Tabam Ibobina Haukiba August ki Kunga Tareta Masagi Anaba Mana Maram Oiraga Laikidabada BJP Lamlai Mandal Nasindana Awaba Fundokpa ki Thoram Nongada Makhalaikai de Labor Laikidrabagi Yumda Pangthokre Thoramaduda BJP Lamlai Mandal ki President L Siam Yauna Mandal ki Advisor Tongan Ba Morcha Singilo Chingba Singh Sarugyaki ba Singh na minute ani 2 minute left na Laikidrabagi Thawaina Mupugi like called the Igna Chigna Lairuna Batoni Bagalina, Lake Drabagi, Munana Fanghori Awa, the Sarukyari. Sarugyaki was sing a Fundoki with the Lake Draba case, Ibobi,
sana khotnabada thawai yawba mi gi awaba ubada mating pangnaba khotnaba mi amaga hekta naksinaba ngamba oibana BJP lamlai mandal mapangal kangkhalanbada achoba thodang lokhibaga loinena lamlai kendra gi MLA KC Bomchana Mikhal mai pakna mohonabada achoba thodang lokhi ingsok lising amaga chamapan marfuga taruk Tripura da pangthokiba National School Games sarukya kiba Biramangol College Students Union da Games and Sports Secretary oikiba Eastern Sporting United Club telo YOSC Khurai da sanaro ina sarukya ki mahakna lawramba thodang mengkhat pangamloi haina singthaki Hazulas lakpada maroi paw amkhana pisari Bisnupur District ki Laumi Singi Khongjang handokre Faugian and the ICB Sandok Cherry Pong Matang Silo Shinjare, meaning Tabiri Pumna Pong Kana Kroken.